Ngasi numida wairam phongkiba pause singdigi maru oiba pau khara khangasaraga miyamda khudo tamjage laimakhongda kuki singa lambi thingjinduna naga sing chatlandabagi wa thoknadari Kangpokpida kuki gi irang haubagi mami amata tade Kangpokpi district ka Imphal West district ka lonavada leiba laimakhongda kuki kharana MLA ahum laingak sembada yawba yaningdaba phongdoktuna Khangtapta lambi thingjinduna nagasing chatlandabagi wa thoknarakadawri Deputy Chief Minister oina wasak laukraba namja kipgen MLA LM Khawte amasung ngunsangru sanatebu Michel ne haina lauthoktuna makhogi mitamsing mai thabaga loinana ngasisu makha tana mafam kharada General Strategy General Strat asigi saruk ama oina kuki singalai makhongni lambi thingjinduna thamadagi nagasing chathok chachin jahan kidrei Social media da viral oirakiba post amada tonga makhalgi gari tararomda tongduna lakpa jelayangrong furuki miyoi kuntra henna leimakhongda panduna lairi haina phongdurakhi makhoi konsa khul lumai gram amasung samukhul gi khunja singni makhoi makhan village da pangthokpa Oriang mai gi conference ama saruk yaruraga mayumda halakpani adubu makhoi mayumda hanba yaroi lambi thingduna thamli haiduna Nalakpadagi mafam adudagi mamai leithok chatnanaba semsari post aduda liyangmai gi mioi amana hai makhoina asumna tawragadi aikhoisu kuki singbu makhoigi lamda fauduna chatpa yadanaba khudaktagi lambi thingjilagani ningsingba yabadi haukiba numit kharanagi mamangda KNFP gi kangu kharana nagagi lamda changsilaklaga kukilel haina thajilamba amasung waiting set thugairambadagi Riangmai ki khunja singna kuki sing chappa yaroi haina lambi thingba leikhi kaina thangda kuki MP Manipur amasung United Naga Council na yanaba amagi makhada lambi adu amu hangdokhibani handaki asida amuk lambi thingjinabagi wathok lakpa yai haire ngarang se Surosampur da kuki naha kharana MLA LM Khawte gi mayumda attack tobalakhi aduba Central Force na yamna section ngak senduna Laikhibadagi upai leitadana hanki atay mafam kaya marumda kuki MLA ahum yaningdaba phongdokpagi akatma khongjang changsilagasu Kangpokpidadi makhal amatagi irang thokpa uday masigi sumathakta Deputy Chief Minister Nyamcha Kipgenbo ngak senggadaba Manipur Police amasung Central Force ki asaba team ama Kangpokpida changsingkhrei makhatarappa pauda nongmai sijinaraga irang sagatlaga kaidongnungdasu afaba chakhotpa purakloi Sapra administration gi demand atemba matamgi manungda hekta oithokadaba natte ngusanrung sanate lenga ama leitrabadi tangdu leitaba purakpa ngamloi khanbadagi lengak semba yaukibani masima surrender tawbani haina lawfam thokte haina Timaimu Assembly Constituency gi MLA ngusanrung sanate na phongdokhrei Indian Express pause da akhanana piba interview amada mahakna hai Manipur gi anauba lenga asida saugatpagi maru oiba maramde state asida tangdu leitaba pibam hanjil halaknabagi thabok thoramsing khomang choksin hanabani irang asina maram oiraga Manipur gi miyam aduki matik awaba mayuknare miyoi kaya amadi masa masagi khul amadi yum singda hanjimba ngamdana ngasi fawba awaba khangli aduga miyoi kaya amana Manipur gi wangbada lengang hangba kem natraga complex singda changjafam lawri haiki mahakna makhata na hai lan asina maram oiraga lanjena duna leiribasing asigi punsirolda awanba ama purakpa ngamnaba state asida mahausagum ingta palahemba haibasi tangai fadei haujik Sapra administration gi demand tawribasi atemba matamde hekta oithokadaba natte hiram asigi matangda so group UPF amasung KNO na India lengaki political gi oiva wari sanari masi makhata na chathakigani thaba asi tapna chathagadaba khongthang amani adumapu hariba khongthang asi aikhoina ngairaga leigadaba natte marak asida tangdu leitaba puraktuna chakhot thorangi thabok thoramsing paikhattaba yade loinana lanjinariba miyamsu masa masagi yumda mahausagum khunda leita hanba haibasi tangai fade haina phongdokhi MLA ngunsarung sanate na makhata na hai Manipur gi anauba lengak sembada mahakna yauriba asi surrender tawba natte naga singsu chahi kayadagi India lengaka wari sanaraga lakli
Nagasinggi waroisin ama laktriba fauba lengak sembada yauroi haba wafam karisu leite miyamgidamak yengsinaba lenga ama leiba haibase aduki matik mathau tai Manipurgi hauzik oiriba fibam asida lenga ama leitrabadi miyam hena wagani Aikhoina lenga asida saugatpagi maramdi tung koina chatnaba yagadaba warosin ama puraknabani khongthang asi miyamgi apambagi mayokta thanglakpa natte sayetnaba amadi wakhalon manadaba khudingmakki warosin asi table da faminaraga purakadabani masida nongmai sijinaraga amadi hingsagi thong chatharaga afaba karisu purakpa ngamloi haina phongdokhi panba yabadi handakta semkhiba Manipurgi anauba lenga asida Kuki MLA ahom Nyamcha Kipgen MLA Khauti amasung Ngungsarung Sanati na mapungfana sagwatki Lengak sembagi governor da krem tawba japadasu MLA Ngungsarung amasung MLA LM Khauti su saruk yakhibani Makatarakpa pauda miyoi ama sina tawkhalakle Imphal East District ki manung chanba Lamlai Police Station ki manung da leiba Nongreng ki awang turelda Nupagi asiba haksang ama tawkhalakle Haksang adu phumdigi marakta tawkhalakpani mafam aduda lamlai police ki team changsingkhre asi bahaksang adu hauju phawbagidi maming matha masak chapchana khangbangamdre makha charakpa pawda wasak laukraba minister singi portfolio pidre anobasu wasak laubagi matam letre Manipur lengak lingduna cabinet minister manga wasak laukraba numit marini suraklaba phawbada wasak laubada yaukraba minister singi portfolio pithoktre masigi sumathakta hangduna leiba minister tareki famsu mensinanaba wasak laubagi matam haujik sulepa ngamdre thajaba yaba mafamdagi phangba pauna hai deputy chief minister Nyamcha Kipgen deputy chief minister Losi Dikho Govindas Konthokjam amasung Khuraijam Loken haujiksu portfolio paidaba cabinet minister oiri anaba minister sing wasak laudra-gasu makhoyi oinadi portfolio pithokpa yarabani aduba portfolio yenthokpasi anaba minister sing wasak lauba ngairaga puna amuktada yenthokadra haibagi thajaba lei anaba lenga ama semanaba Imphal laktuna governor unabada yaukhiba amasung chief minister Yumnam Khemchanggi lenga wasak laubada yaukhidaba Kuki gi MLA ani hauzik Delhi da leiri makhoi anida cabinet minister phampigadra haibagi thajaba lei Adumapo hauzik Kuki singna namna taba mafam kharada yamna kana miyoi khara khakna protest tawraklibasi yenglaga wasak laubagi tharam asi nomanini thengtharak oigani haina launei adumapo thenglaba tha asigi tara phawbagi manungda wasak lauraba yai haina panari makha tarakpa pawda popular government da yauriba Kuki Zo gi legislator ahom Zomi Council na samon tawkhre Kuki Zo gi MLA ahom Yumnam Khemchana luchingba popular government da saruk yabagi damak Churachampur Tengnopol amasung Kangpokpida akanba protest kaya chatharamba adu tamna mahausagi fibamda hanjinba haurakle adubu Zomi tribe ki apunba apex body oiriba Zomi Council na Sarkar sembada yauriba Kuki Zo gi MLA ahom council asida laktuna makhoina Sarkar sembada yaukhiba asigi warep adugi matangda mayek sengna thamgadabani haina akanba warning tawkhre Zomi Council na thadorakpa chol amada hairibana legislator sing asina community singi apamba adu thabak to onthorakani habagi asada miyamna thagatkibani maram aduna Kuki Zo gi legislator ahuma sina council asida laktuna explain tawdaba tarabadi makhoi ahum asi Zomi Council gi area da changbada athingba thamba yaungna organization gi oiba thabak thoram kaya amasu lakhotlagan haide maraksida Manipur police ki makedi gi haribana anaba government asida Kuki Zo gi BJP legislator singna saru yabagi damakta mapung oina Churachandpur district ta akanba protest kaya chathakibado haujik tapna santi hanjilakpa haure mapung oina Churachandpur district ki torbung amasung Kangbai da chathakiba hingsa yawa protest sing chathakiba aduga mari lenana ahemba security kaya deploy tawkiba aduna maram oiraga naungna hingsagi thodok sing thopagi paw leikhide Churachandpur gi mafam kharada Karwar gi mafam khara thong hangnarabasu toibung area dadi haujisu dukan amadi kaithel thong lole
ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯁꯥꯟꯇꯤ ꯈꯔ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯕꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯇꯦꯟꯁꯟ ꯋꯥꯡꯅ ꯂꯩꯕꯅ ꯁꯥꯟꯇꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫